Malemgi theater pambakta Ratan Thiyamna piramliba kudolasi mutnaidana lehoragani haina Governor Ajay Kumar Bhalana Ratan Thiyambu owang bathakta singthakre wafam asi saknairaba theater personality amadi ayiba Ratan Thiyamgi maramda numit nini chathagadaba national seminar ama hawdokpagi thoramda mahakna phongdokhibani Manipur State Kala Academy amadi Jawaharlal Nehru Manipur Dance Academy anina sinduna ngasi Jawaharlal Nehru Manipur Dance Academy JNMDA gi auditorium da pangthokhiba thoram aduga mari leinana Manipur gi Governor Ajay Kumar Bhalana hai maithong yamba saknairaba theater personality Ratan Thiyam gi maramda national seminar ama pangthokpa haibasi yamnamak mathau taba amani Asigumba seminar ama Manipur State Kala Academy amadi Jawaharlal Nehru Manipur Dance Academy na shinbangamba sisu thagatningai ni haina mahakna phongdokhi Ratan Thiyamna theater gilamda tawramba singadu singtharaduna mahakna hai Ratan Thiyamna leibag asigi theater literature amadi culture da piramliba kudolasi mamal naidaba amani mahak tangdu leitaba pamjaba malemda tangdu leitabagi paujal piramba achangba mioi amani mahakna malemgi theater phambakta piramliba kudolasi mutnaidana lehoragani mahak Manipur bu malemda magun leina masak taklamkiba misak amasuni artna kulai oina sizinaraga malemda tangdu leitaba puraknaba hotnaramba mioi asigi punsi amadi wakhalon nainaba haibusi ngasigi mirolgi tawdaba yadraba amani Ratan Thiyam gumba mioi kayamasu kunai asida thorakpa yamnamak mathau tari hainasu mahakna makha taki Celebrating the life and legacy of the cultural icon haiba theme da pangthokiba thoramaduda Governor Ajay Kumar Bhalana luchingduna Ratan Thiyam gi photo da haikat laikat tamduna ikai khumna botki Thoram aduda Ratan Thiyam gi punsi da yumpham oiba Ratan Thiyam the man of theater haina mingthonba non-feature film ama suutki loinana Manipur State Kala Academy na puthokpa chahi tangkhai ki chefong Manipuri culture and literature su Ratan Thiyam da kathoktuna phongdokhi Ngasigi thoram aduda Governor Ajay Kumar Bhala Jawaharlal Nehru Manipur Dance Academy gi Vice Chairman Longzam Joy Chandra amadi saknairaba aiba Dr. Udayan Vasbayina mathang sina chief guest President amadi guest of honor oina sarugyaki The seminar is indeed a fitting tribute to a man whose contribution to Indian theatre and Manipuri theatre in particular is unparalleled. Ratan Thiyam was a truly gifted artist with a vast repertoire of creative expression. His creativity found voice not only in theatre but also in visual art and literature, very aptly described by Dr. Bajpayee. In him we witness the confluence of multiple artistic streams. Even within the realm of theatre, his roles were many. Director, playwright, designer, choreographer and visionary. In literature too, his fictional works, particularly his poetry, offer endless avenues for discourse. I am confident that over the next 2 days, we'll have a meaningful exploration of his remarkable contributions. I also hope that these discussions will not only illuminate his rich legacy, but inspire young theatre practitioners to pursue new dimensions of creative expression. IDP sing masa gi mayumda hanjil hangani haina lengakna lauthokhiba adu thabakta onthoknanaba Kokomi gi meeting makhada hauzik lamboi khongnangkhongda changsiliba relay sit and protest ngasiga tharaga numit 13 sukhre ngasi 13 suba numit asidasu tongan relief camp dagi lakpa IDP singna lamboi khongnangkhongda wakat mifam chathaki wakat mifam aduga mari lengna pangthokba miyam gi mifam amada UCM ge Secretary General Nahakpam Santa amadi language activist Leihau Thabam Saret Chandra Chingbana Maru Oiba Wangangloi Oina Sarugyaki Hauzik Changchiliba relay sit and protest asiga mari leinana Kokomi gi coordinator Kuraizam Athobana Hai Hayeng Moirang College ta hangba relief camp ta ahing yarektuna IDP singi awabada sarugyagani Miyamnasu relief camp ta nongmata oirabasu yarektuna makhoina thengnariba awabasing ase khangnanaba hotnasi IDP singi laibak lepada achoba thodang lauriba lengakpa amadi bureaucrat officer singnasu relief camp ta yarektuna makhoina thengnariba awaba ase khangnanaba hotnasi madu khanglabadi IDP sing masagi yumda thuna hanjal haningbagi apamba poklaktuna resettlement gi thabak yangsil lakpa yai haina khanbadagi
khongjang ase changsilakpani haina kokomigi coordinator athobana makha taki Moirang ACG miyamna chawkhat thaurang amadi ACSC gi aphafatta khanaba matamda ACSC gi MLA tanu biramu haina MLA thongam santina phongdokhrei wafamasi Moirang ACG kwakta sandong de leiba kaithel sang ama MLA Local Area Development Fund gi senthang makhada semgatuna miyamda khusinabagi thauram amada mahakna phongdokhibani kaithel khusinabagi thauram aduga mari leinana MLA thongam santina hai kwakta sandong kaithel asi kwakta gram panchayat ki oindi yamna maru oiba kaithel amani kaithel asi maitei amadi maitei pangal ani punna kaminaba kaithel amasuni kaithel asi fibam yamna sokpadagi kwakta sandonggi mi sing amadi kwakta sandong bazar board na matamga chunaba mongda sembinanaba hairakpadagi mahak masamak mapamasida laktuna yengsilaba matung semjinbagi thabak asi haukibani kaithel sang asi semjinna bapi kiba senfamga ngasi miyamda khusinariba kaithel sang asigi saktam asiga yamna khetnei pi kiba senfam aduna asuk phajana kaithel asi semlamgani haiba thajade asumna isagi oizaba pumnamak thadoklaga thabak tawba asi aphaba amani aduna miyamgi oiba thabak tawba matamda isagi oizaba sing thadoklaga thabak tawbiu Lona chiron tauraga cha glass ama thakminaraga loinamak yagani haibagi wakhalon thadokpiu haina mahakna makatana phongdokhi ngasigi thauramatuda MLA Moirangi Chief Advisor Y Modu Sewa Club Kwakta Sandong Bazar gi President Fundrei Mayum Saukat Ali Kwakta Gram Panchayat ki Pradhan Habibur Rahman amati Kwakta Sandong Bazar Board ki member singna athoiba mitunglen sing oina sarugyaki ayo khadi nungajabadi ai koina pini ba paisa duga ngasi bazar board ki secretary da ngasi toro bi thapasika ai ni yegba ne hena ayo to birame mara to bisi mai masari kadesta miyam ki kadesta mal sadok da miyam ki kadesta amadi masda bazar abi de bisi do ko ki kadesta mara si to musbaina ai koi ku da kathok ko ga doina aduna to bidagati ai koi da ngasi thada ru na bina kauta da mera bi na manipura finally basi manalina development da ke da sokota lamga mongo do mekye do ngasi secretary no ku bisina ai pase na ta na ai kaje ai kauta se ai sa na sokota do to adu de ko na sokota ta ai ko de sokota do do adu da ni ai ebele si ka hai Manipur da miyambi Moirang ke ri da pro ke ebele ai ko do vote pi ba pi da ba ko de ta ka ni nandi vote pi ba so ko ki ai ba ko de na ko do ko ri da ai ko do ko ta ba ni adu da ai da ha jo do na ebele ba le ni se la video ko da au video madu ki bahut da ebele da ana abi da ba da edi janin da ba tong da ba ko na do ebele da ana ko video adu na ebele ba ki sakti do ta ta da bi da kana te ko ya na ebele ba ka pa da ki mu mo ni na ki ko ba na pa sa da na ko ba na sa ki me lo ki lo sa do ai nya da to se Thobal District ki Tekcham dalaiba Standard Library cum Youth Organization Silyo Linkhat ki bagi Kuntraum doi suba mapok kumon thauram ngasi Tekcham Mayai Lekai Community Hall da pangthokhrei thauram aduda Silyo gi President Saubam Suren UCM gi President YK Diren Silyo gi Founder President L Mainona Chingbana athoiba mithunglen sing oina sarugyakhi athoiba mithunglen singna Silyo gi Phirak chingkhatuna haudokhiba thauram adugi saruk ama oina chahi ani hena chatharakliba irang asida leikhidraba lamdam asigi athauba singda ikai khumnaba utkhi loinana organization asigi nauna thau pugadaba singda charge sinabaga loinana mamangda thau puramba singdasu achamba khudol pot sing pikhi athoiba mithungi warol piraduna United Committee Manipur UCM gi President YK Dhiren hai club ama mapung fa na leibangam labadi lekai adu mapung fa ba chawkhatpa lekai ama oibangam gani chawkhalakpagi matung inna aikhogi naha singda pirakliba chaitheng sing asi mama mapa sing amadi naha singna khangdaba yadabagi tanja adu yawraklabani aikhogi mangda hojik singnaba ama mayokna duna leiribani singnaba mayam asi thengnanaba hotnabada maitai khunai asigi lekai lekai da leiriba singlup mairapaibi amadi
ꯀ꯭ꯂꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯔꯣꯝꯗ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ-ꯏꯁꯨꯁꯤꯡ ꯑꯁꯤ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯍꯧꯕ ꯑꯃ ꯆꯪꯏ ꯃꯈꯣꯏ ꯅꯤꯡꯊꯤꯅ ꯂꯝꯖꯤꯡꯕꯤꯔꯕ ꯃꯇꯝꯗꯇ ꯂꯩꯀꯥꯏ ꯑꯗꯨ ꯆꯥꯎꯈꯠꯄ ꯑꯐꯕ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯀ꯭ꯂꯕꯀꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯃꯒ ꯌꯦꯡꯊꯤꯅꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯍꯧꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯀ꯭ꯂꯕ ꯑꯃꯅ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯌꯪ ꯂꯥꯎꯅ ꯂꯩꯕ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯗꯨ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯆꯥꯎꯈꯠꯄ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯤꯟ ꯊꯥꯕ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯍꯥꯏꯕ ꯇꯥꯏ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯞ ꯍꯥꯏꯕ ꯇꯥꯏ ꯑꯍꯨꯝ ꯂꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯃꯇꯝꯅꯤꯅ ꯑꯩꯈꯣꯏ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯅꯍꯥꯁꯤꯡꯁꯤꯗ ꯄꯤꯔꯛꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕ ꯌꯥꯗꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯍꯧꯔꯛꯏꯕꯁꯤꯡꯁꯦ ꯃꯁꯤꯁꯨ ꯈꯪꯗꯕ ꯌꯥꯗꯕꯒꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯆꯦꯂꯦꯟꯖ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯌꯦꯕ ꯑꯗꯨꯅ ꯇꯥꯔꯤꯕꯁꯤꯡ ꯆꯦꯂꯦꯟꯖꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯂꯕ ꯏꯟꯗꯤꯌꯟ ꯄꯨꯂꯤꯁ ꯁꯔꯚꯤꯁꯇ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯃꯟꯕꯤꯟꯗꯨ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯇꯨꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯁꯒꯣꯜꯕꯟ ꯏꯉꯨꯗꯝ ꯂꯩꯀꯥꯏ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯦꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯒꯣꯜꯕꯟ ꯏꯉꯨꯗꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯈꯨꯠꯁꯝꯅꯔꯒ ꯁꯒꯣꯜꯕꯟ ꯏꯉꯨꯗꯝ ꯂꯩꯔꯛꯇ ꯂꯩꯕ ꯁꯤꯜꯌꯥꯒꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯒꯣꯜꯕꯟ ꯏꯉꯨꯗꯝ ꯂꯩꯀꯥꯏ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯧꯅꯥꯎꯖꯝ ꯕꯨꯙꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯍꯜ ꯑꯩꯆ ꯃꯪꯂꯦꯝꯅ ꯊꯧꯔꯝꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯟ ꯄꯨꯂꯤꯁ ꯁꯔꯚꯤꯁꯇ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔ ꯃꯟꯕꯤꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯈꯪꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯃꯗꯤ ꯃꯤꯠꯅ ꯎꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯅ ꯂꯧꯁꯤꯡ ꯑꯣꯏꯔꯒ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯁꯨ ꯇꯝꯕ ꯂꯦꯞꯇ꯭ꯔꯤ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅꯁꯨ ꯍꯧꯒꯠꯂꯛꯂꯤꯕ ꯃꯤꯔꯣꯜꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯌꯥꯝꯅꯃꯛ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝ ꯊꯪꯅꯕꯗ ꯈꯨꯜꯂꯣꯝꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯡꯒ ꯍꯥꯟꯅ ꯇꯥꯛꯄꯤꯔꯝꯕ ꯇꯝꯕꯤꯔꯝꯕ ꯃꯇꯝꯒꯤ ꯁꯥꯟꯅꯐꯝꯗ ꯊꯣꯛꯄꯗꯁꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛꯇꯣ ꯑꯗꯨꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯤ ꯑꯩꯈꯣꯏꯒꯤ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯞ ꯇꯧꯔꯛꯄꯁꯦ ꯑꯗꯨꯅ ꯍꯟꯅ ꯑꯩ ꯀꯩꯅꯣ ꯇꯧꯕꯗꯨꯅ ꯃꯁꯦꯡꯅ ꯂꯣꯏꯅꯃꯛꯄꯨ ꯁꯤꯒꯤ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠꯁꯤ ꯎꯠꯆꯔꯤ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛꯁꯨꯅꯤ ꯑꯗꯨꯝ ꯇꯝꯖꯔꯤꯕꯅꯤ ꯑꯩꯈꯣꯏ ꯁꯤ ꯑꯩ IPS ꯑꯣꯏꯔꯦ ꯅꯣꯏ ꯂꯣꯏ ꯈꯪꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯑꯍꯜ ꯂꯃꯟ ꯏꯃꯥꯗꯒꯤ ꯀ꯭ꯂꯕꯀꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯂꯣꯏꯅꯃꯛꯁꯤꯗꯒꯤ ꯑꯗꯨꯝ ꯇꯝꯅꯤꯡꯉꯥꯏ ꯍꯪꯖꯔꯤꯕ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯌꯥꯕ ꯂꯧꯁꯤꯟꯖꯕ ꯍꯩꯅꯕ ꯃꯁꯤꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯒꯤꯁꯨ ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯇꯝꯕꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯑꯉꯥꯡꯁꯤꯡꯗ ꯏꯟꯁꯄꯥꯌꯔ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯕ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯍꯦꯟꯗꯤꯀꯦꯞ ꯄꯔꯁꯟ RIHP ꯌꯥꯏꯔꯤꯄꯣꯛ ꯂꯤꯡꯈꯠꯈꯤꯕ ꯆꯍꯤ 25 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯁꯤꯜꯚꯔ ꯖꯨꯕꯂꯤ ꯊꯧꯔꯝ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ ꯕꯥꯝꯕꯣꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ A friend in need is a friend indeed. A true friend helps during difficult times. ꯍꯥꯏꯕ ꯍꯤꯔꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯤꯜꯚꯔ ꯖꯨꯕꯂꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯊꯧꯕꯥꯜ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯆꯦꯌꯔꯄꯔꯁꯟ ꯀꯦ ꯁꯣꯕꯥꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ RIHPꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯤꯇꯥꯌꯔꯗ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯚꯦꯇꯔꯤꯅꯔꯤ ꯗꯣꯛꯇꯔ ꯃꯥꯏꯕꯝ ꯔꯥꯖꯦꯟꯗ꯭ꯔꯅ ꯊꯧꯔꯝ ꯃꯄꯨ ꯑꯗꯨꯒ RIHPꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯏꯈꯨꯔꯥꯝ ꯏꯕꯣꯕꯤ ꯑꯃꯁꯨꯡ ꯂꯩꯔꯣꯡꯊꯦꯜ ꯅꯤꯡꯉꯦꯜ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯀꯤꯌꯔꯇꯦꯀꯔ ꯄ꯭ꯔꯙꯥꯟ ꯁꯂꯥꯝ ꯀꯨꯃꯥꯔꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤꯒꯤ ꯃꯤꯊꯨꯡꯂꯦꯟꯁꯤꯡꯅ RIHP ꯂꯤꯡꯈꯠꯄꯗ ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯈꯤꯕꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯊꯧꯃꯤꯁꯤꯡꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏ ꯏꯁꯩ ꯀꯌꯥ ꯎꯠꯇꯨꯅ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯔꯕꯁꯤꯡꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ RIHPꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯃꯨꯔꯥꯏ ꯂꯥꯠꯄꯝ ꯀꯨꯟꯖ ꯕꯤꯍꯥꯔꯤ ꯁꯔꯃꯅ ꯃꯤꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄ ꯑꯃꯗꯤ ꯅꯨꯡꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯍꯥꯏ ꯇꯣꯜꯂ ꯇꯥꯔꯕ ꯅꯥꯝꯃ ꯁꯣꯏꯔꯕꯁꯤꯡꯗ
angamba mateng pangnabagidamag Ministry of Social Justice and Empowerment gi mideng makhada institute ase lingkhatkibani awaba taraba matamda saruk yabiduna angamba mateng pangbiriba adu asengba marupni haibagi wakhalonda ngasegi silver jubilee thorum ase a friend in need is a friend indeed. A true friend helps during difficult times haina pangthokpani mahakna makha tana hai sanglaba chahi kun mangagi lambi asida institute asina Ministry of Social Justice and Empowerment ki makhada tailoring doll making kauna craft na chingbada tha taruk tha ahum amade tha ani gi oiba vocational course sing pangthoktuna lakle amadi lengakna matam gi paikhatpa friendly able singi scheme sing show institute asigi mahairoi singda panghanduna lakle Hanadi Institute asida mahairoi chahum rom lerambani adubu tongan ba maram sing amade kumja English na kulhundoi dage thorakliba irang asina maram oiraga mahairoi masing yangkhai rom tamak ngaire haina hangna makha takhi athoiba mithunglen gi warol pireduna Thobal Jilla Parishad ki chairperson K Sobana hai aikoi miyoiba ase soina pokingba ingingba kanasu yawanate adubu sembiba mapuna tamlambani haiduna nama soiraba Pukning wakhal hanthabadi khak tawroidabani normal oi hairiba sing asina tawba ngamdaba kaya ama nama soidaba singna tawre pukning wakhal sonthaba hanthaba khak khaloidabani haina mahangna phongdokhi PWD sing haibadi differently able oiba sing damakta oi welfare damakta development damakta skill development aduga tongan trade sing embroidery adugi Canon bamboo, computer, tailoring, carpentry, aduga kauna craft na singba, makhal makha kaya gi craft singda, aikoina training kaya thaungi, taruki, aduga ani singba, makhal gi training kaya. The friendly person, aikoigi normal person hai tare, aikoina su mangalen sin biriba. Sing sibu handal kani ay wede marandi makoi na luna sana tawiduna ekoi na makoi nusina thandi ke dabani marandi ekoi miyo bahose tamba nambarate khudong ki bahose khano dana incident la thopo katanda loina disabled person ji oigada wangatani Kodongpokpi Sports Complex Talaiba District Youth Affairs and Sports Officer Thobal the Senior Thobal District ki oinasu District Level Youth Festival 2025 ngase Thobal Khetri Laikai da leiba Multipurpose Indoor Stadium da pangtokhrei District asigi chahi 15 dagi 18 fawgi manungda leiba youth kayana saruk yaduna chathakiba festival aduda Ministry of Youth Affairs and Sports Government of India Mere Yuba Bharat Manipuri State Director L Marjit Kumar Sai Imphal ki Retired Assistant Director K Michael Amade Youth Affairs and Sports Government of Manipur ki Senior Youth Officer and Rameshwar athoiba mithung sing oina saruk yakhi Thauramgi mapung oiba saruk amang oina district asigi youth singna painting story writing poetry folk song amade folk dance da competition pangtuktuna tangdamnakhi amadi makok mathang taraba singda athoiba mithung singna mana mathum yetokhi Thauram aduda athoiba mithung oikiba Mere Yuba Bharat Manipur State Director L Marjit Kumar na hai district ki thakta pangthokliba youth festival asidagi khangatlaba youth singna state ki thakta pangthokpa competition singna saruk yagani state ki thakta pangthokpa youth festival dagi khangatlaba youth singna lakliba January 12 dagi 13 fawba New Delhi da pangthokadoriba National Youth Festival da saruk yagani Aikhoigi youth singda leijariba talent kaya ase khangdoknaba Department of Youth Affairs and Sports Government of India na paikatliba thorang ase mapung fahan bibagidamak apen mawafam kaya amasu mahakna phongdokhi Youth sing sigi tongan ba trade singda tongan ba trade painting competition story writing poem writing amadi folk song folk dance nating tongan ba trade mayam sing ase the competition pangthoga youth sing sigi talent mayam sing to expose to mabidam ta sing ba chance ase Department of Youth Affairs and Sports Government of Manipur na pangthok sabni si loirga district ki lakpa participants mayam sing do sigi khangal level participants sing do state level competition am pangthok ni state level youth festival pangthoga adudagi mokstu page sing do khangal level participants sing do mokstu National Youth Festival New Delhi ki Bharat Mandapam da pangthok da ba lakador January
तारीख 12 तारीख 13 फाउबसी national level the national youth festival pamthoi maduda saruk yanami state represent torga thabe durni tongan Plastic pollution hantahanaba amadi lubanan balamdam ama uhenabagi pandamda Eco Network Manipurna Asok Traders ka khusomnaraga changsilakpa campaign gi sarugama oina ngasisu Hairok Part 2 Thokchom Leikaida plastic ki polam sing khongatkre Kuntratare suboina chatakiba campaign aduga mari leinana Eco Network Manipur ki president Sinthang Ambalashram na hai plastic ki polam sizinabagi chang nongmagi hangalakli haidiba plastic ki polam sing asigi west sing asi loishina balambi ama leitrabadi lainatina kaya ama sandurakpa yai amaromda plastic ki west sing loishinabani haiduna mai thadokpa asina sor honbada nungai handabada natana cancer fauba nahalakpa yabagi oithokpa lei Asigumba maram singa sining thina nainaraba matung sizinaba loiraba plastic ki polam singa si kanaba hiram da onthoknaba Asok Traders amadi Eco Network Manipurna Hairok Part 2 Thokchom Leikai ki self help group singa pullaga asigumba khongthang asi chathabani miyamna su sizinaba loiraba plastic waste sing mafam chana thambiyu lambi sorokta langthokpiganu haina mahana phongdokhi मैम पुनः मंगना साई साना अइना सिनबो लोरे खल्लिबो पोलमसे अइगी सिनबगी दरकार लेबा कानाबो अदु खक्तंग ओइना खनबिगनु अरे मने खल्लग हुंदोइबो पोलमसे ngasi kamaina loisingadage haibadu wakhal phawbirakanda mafam chana thambiu lambi sorokta langthokbiganu aina ngaktangi de igi dakagi matuina sinaraga aina sinaibo polamsi langthokraga masina mona akhoi mioibada amadi jiba panma kyada malem prithibida amangbo ohelakpa taragadi sinaruba akhoi gi iral haibadu madu soidana orakani aduna akhoi puna wakhan taminarakanda ikona sinariba polamse mafam chana thambiba mafam chana loisanbiba aduga segregate torakanda masi mafam chana thambirakanda lubanan balamda mu ohenbada environment kanbada plastic pollution handanbada koi khudima loina thodang lominasi hojikte akoina waste ne khaliba polamse selon thokpa yarabanina hainaruba hongnaruba naidana hojikte mapung oina khunbibadagi akoi base adukimatik lunan ba yengba nungaiba haiba mafam su oiragle Kumjali singani kurmathoida work order fangduna chahi adumaktada meter kun rom black topping tawba hauramlaba Torbung Primary School dagi kumbi saiton intervillage rotaba kilometer ama sangba lambi asi makhatana semkidabadagi phibam thina soklei lambi asi lakliba December kun fawbugi manungda sembidrabadi mari leinaba singda wakatuna chenaba contractor amadi department ki staff singi mathakta tigatpa hauragani haina Torbung United Club ki executive member Thangjam Rameshna phongdoraklei Wafam Singarang Kumbi Sigi Torbung Gram Panchayat ki manung chana leiba Torbung Sabal Leikai Fauduna Chaliba Matam Kuina Sembidraba Intervillage Road asi yengshinba chatpagi khongchadamada Rameshna phongdokhibani Intervillage Road yengshinba duga mari leinana Thangjam Rameshna hai Intervillage Road asi kumjali singani kunmathoidagi black topping tawduna semba horakhibani Black topping tawbagi mong adu penadabadagi quality laina sembinaba contractor da hairubadagi thabak suba lepkhibani Kanglup ki irang matamni haiduna lambi sembidrabasu haujikti lengakna lanjena kibasing December thadagi khul asida hanjinnaba thorang paikhatpa hore maramaduna IDP sing hanjilakpa matamda khudong chanaba lambi asi athubada semjinbiu haujiksu Central Force ki heavy vehicle kaya chatok chasin tawbana lambi asi gi ayamba saruk kaire lambi asi PWD amadi lambi asi semba horamba contractor na December kun fawbugi manungda semba hautrabadi logi mateng lauragani hainasu mahangna makha taki हाइरिबा थबा असि कोई सेंक्शन तौबसु लोइख्रबा हाइबदि एकोइदा चिंगना जाबजे थाबा होरमगा लेपखिबनिना सेंक्शन तौबसु लोइख्रबनिना मसि एकोइ थबा असि लेपखिगद्रा हाइना एकोइदसु याम पाखचरे मरमदि मसिगी लंबी सिदा एकोइ मोइना थारमबा असि हजि इरांगसिना मरम ओरकांदा कोइ आर्मी की केसपर हाइबदि हेवी व्हीकल मयामसु चटपनिना एकोइ क्वालिटी मेंटेन तौरकांदा कोइ थाउदबना मरम ओरगा मसि थारिबा मते खरजिजु लोइ काइदना लोइरे अदुना मसि सेंक्शन तौबसु लोइरबा थबा असि अथुबु मतमदा कोइ पाइखत पिनाबा हाइदुना डिपार्टमेंट की पुनिंग चिंगसिनजरि अदगी मखादा खोगी WBM थारिबा सिसु खोई नुंग सिंग सिसु कांक्रिक सिंग से लोइना खोगी कोइला से थादबना मर खोई ब्लैक टॉपिंग से तौदबना मरम ओरे कांदा खोई खोई लोइना नुंग सिंग से कापथोक्तना नुंग सिंग सु फनाम लोइसलाबनी अदुना मसिगी थबा सिदि अथुबु मतमदा मियंग चंगबियु हाइदुना खोई डिपार्टमेंट की पुनिंग चिंगसिंजरि Imphal East District Rollball Association IEDRBA की अहानबा जनरल बॉडी बीफम करंग Imphal East District के टॉप यारल पार्ट लैबा RO Tigong वाटर प्लांट पांगथोखिबगा लोइना बीफम अदुन एसोसिएशन असि सेमबदा ऑफिशियल ओइना अयाबा पिख्रे बीफम अदुदा सोशल एक्टिविस्ट हरुंगबम असिरजित लुवांग सेराम रघुमनी
Longjam Ibochau amadi Manipur Rollball Association MRBA gi Secretary Dr. Leifrakpam Kumar na mathangsina Chief Guest of Honor amadi President oina saruyakhe. Mifam aduna amatto oina yanaduna Heights Arsirjit Luwang L. Sarat Chandra Sharma Dr. T.H. Bimol L. Mega Chandra amadi K. Sarat Sharma bu mathangsina IEDRB gi President Vice President Secretary amadi Treasurer oina khankhe. Loinana Executive Member oina Brojendra Ningomba Usam Nilachandra Kaisham Yaifaba amadi Seram Risikanta bu khankhe. Mifam aduda Association asigi nauna President oina khankraba Heights Arsirjit Luwangna mahaki yaral Retake President oina khankraba Heights Arsirjit Luwangna mahaki yaral chingol da leiba lofam ase kathoktuna mafam aduda rollball game gi play field semgatlagani haina lauthokhe. Anirak Suba BYO Trophy Manipur Open 5 A-Side Men Football Tournament Inglisingani Shumna Kunmanga Kuntaruk ngasi BYO Ground Angthada ngasi hodokre. Bright Youth Organization BYO na sinduna pangthokpa tournament hodokpagi thoram aduda social activist Kongbom Jackson Imphal East District ki hanagi adaksha Konthaujam Tombi amadi DFO Social Forestry Division Yumlem Bam Kunjena mathangsina Chief Guest President amadi Guest of Honor oina saruyakhe. Tournament asigi ngasigi ahoba match ta Yaripok FC ga GML Hataga lamba tawnakhe. Match aduda Yaripok FC na GML Hatabu yamna lakchana goal 5-0 da maithiba pikhe.